College ki suti tharak pa timing adawai ni. Chanu do washroom changloge haina prap changkhre. Abi thoi so magi pot chai do ne. Chanu gi pot chai do ne pulap luisin do na lehauri. Atay satra satri ayamba classroom dagi loina thokna kre. Asumna abi thoi na pot chai luisin do na leiringai hem chando magi manak sangsilak do na dance do gi nakal oirap lep laga hairik lami. Abi thoi palm tajarba. Abi thoi hana yeng lagde. Hem chanda adubu khumlak lami asumna. Taning de pau gamta. Nangna purak pau bo kayam juga cham doino. Abi thoi gi pakhum do loksin banga mi khangde ngamde khangde. Phat ek da hairi hem chan. Atopa college ki satra ngoksin na bakrana roika funa ni na lahawi. Ando phare ke doroge. Ahoi college da khana chaina ba ma hek yawaga kanana khamdoi khangjarabo. Ai natana kanamtana khamdok piningai leiroi. Asi ai na hem chan do yamna broad oibagi maongda furit ki ngaksam gi collar ka do khasik thekali. Abe thoi so pochai sing do hapchin baloire. Magi tot bag tuna lengzum de yasele. Adu chanu gi bag aduna makunna pairaga classroom dagi thorak lami. Hem chan so magi matung ina duna thorak lami. Hem chan nangbo namana bagam ta leijadraba. Akhoi gi tungkoi ni siba. Leibadi mayam leida. Ando irati moiga pulaga leirupa kai dauge. Swaida hanchak ngachak sadu sharo. Asumna makoina classroom dagi thorakpaga ure college ki gate manung waida satra satri mayam ama omsina duna leiriba do. Madu wada hem chando matam da sonjai. Haima phuna ba hogra malini. Asi ai duna hem chando parap dawna chenkre. Mayam omsina riba domda. Abi thoi su gate lomda makong thang ba hek haubaga. Magi tung lomdagi januna pakhalap kaurak lami. Abi thoi chalam badu chap leptuna matung wali. Janu so hangi. Kai daure haino kita mayam omsin naisibo. Janu gi bag to masada piduna abi thoi na khumi. Mi funai hai. Janu magi bag to fat yansin ki. As kamai tau diba de. Thangnava mikupta abi thoi masada haraubugi inot masa ama karak lami. Janu gi makhutna mamana fat kole. Aduga mayam omsinariba domda mana janu bu buduna laklami. Janu do ngaksana dahangi. Kaiduna koina la isbo. Abi thoi marau leiba minok ama nokfai tawna khumi. Hemchanda mayam na phubirambagi saktam da yenguse. Asunda makhoi ani so mayam omsinariba adugi manak yausilakli. Changsinduna mamang oirap yengi makhoi ani. Rohit ki party di makhoi ahum khaktani. Rohit, Raidian amati Suras. Aduga atopa college ki satra singduna masing khar yami. Group ani do mai osinaduna khar laptak lepi. Januna tablap na hairik lami. Kaino asidi mogi group na mi masing yam hele. Adugi wabirunu nang masu. Hem chana chai sabdu khaktane akhoi ni yengduise. Haina hem chando yamna ahayaba sadana group ani doge mayaida jangsilaktuna hairak lami. Phuna jainaba fate phasana wari sanaraga loisinasiko. Atopa college ki group adugi losingba gusanna khumi. Nanga thonate haiba sarakano. Ado phunaraga solution purakpadi ngamoidana. Raidena mo hairak lami. Hem chan nang si ibungo yaudi yawiye. Adu nati aina haidi adubo hem chan gi wa makha taba nang jingayda gusanna safu kalamna hem chan bu inthoki. Masanga ko ngamhauda hem chan so laimaida tusunduna taki. Hem chana tukhi badu ubada abe thoi chinba da benjabagi minau amanoi. Matang du da chanu na phat amu haijilei. Khamdok ama yaudade yaroi asidi kamai tawne. Abe thoi khomde tamina kumhai yengi. Thangnava mikupta chanu adu phat mayamang da thoraktuna lawi. He kai noi dongri duba. Mayam do ngaksana na chanu da yengnare. Chanu thawa sade. Omsinariba mayam dogi khwai mamang da leptuna hairami. Kai gina noina swaida problem ama tholi se. College timing loirabani. Khana ge so kai dana makhana oro.
lambi thazalaga leirabanina akhoi safam leitre. Gusan mamito kharap chanu de yenglami. Aduga mo Rohit ki manakta hena nakna sangsilai. Rohit mangak na hairap intuna ingit tawi Gusanda. Chanu amu makha taraklami. Soy digi sakronoi kaida na mapunauro. Handak di Gusanda chanu da usittaba mityeng ama yengtuna chanu gi manakta changsilai. Adubu Rohit na magi mangda jat lepsilaktuna Gusan bu khami. Abe thoi so changsilaktuna chanu gi makhut paidara chingthoi. Yareba chaslo matang chakhi julaima. Abe thoi gi makhut phat kanthok chanu na khumi. Abe thoi nang su tomi layo. Sai se lambak nate college campus ne. Moina tawning bata tawba yaroi. Hoyeba adu sala oba. Yum dala seba. Asum na mana themduna chanu bu puthori. Adabu tanjana da Gusangi khonjal na hairakpado makhoi ani tai. Hey, ngaikho. Masam sangbe nangaikho. Makhoi ani chaplepi. Makhoi ani gi manungda masam sangbidi abe thoi ni. Abe thoi mamai phat leksilaptuna ngaksana na hangi. Ai bura. Hoi ni nangni ni. Akhoi masal khanajabasibu noidagi permission ga amuk lawdaro. Aiga maga khanabase noide am karbo. Asi haiduna Gusanna maga Rohit kada ingit tawi. Natiye ai imanabi se puraga chalage. Noina thokpa adum tahoro. Asi haiduna abe thoina chanu bu chingduna college ki gate lomda thokre. Rohit so mamai leiduna aroibo ina yengkhawi. Abe thoina college ki gate wa malal khibado. Rohit magi mamanaba ani duga loinana college tagi hanminarak lami. Rohit hoida oina pulap lakli. Yum su sauba mi suyam na lektabu aibana. Rohit khoi gi yum se mamanaba makhoi mayam gi punfamni. Makhoi ahum gi gari do sumang la thawzilaptuna khami. Aduga mangkol da kakhalak lami. Gari thawzilak pagi makhol tabada semaso imung dagi parap chenthori. Machana paga mamanaba makhoi anika mari mangol kakhalali badu ubada semana haireklami. Pung manga tadaro se phawbabu college halaktabudu dadi aidi police da mi ma khibagi report piru sira khalama banine. Akhoi mas na marolama. Asi hairam laga ma hana imungda grong sangkhre. Raidena ima lambi da traffic jam oibagi thuna lakpa yada tawneba. Ngahanum da ma nami phuri haiduna kanano noibu khangbro. Suresh na khumi. Khangde dema akhoi dima se mi phuna ganu phatte na toina haibane. Mane yade. Masigi angang sigi haktakta aine napagi khonti bora ni chari base. Noine khara gyan ta na ba hayo. Chango imane noigi sana ba keke no sembirake. Raidiana hoima. Asum na hairam laga makhoi ani so imung da changlaktuna staircase adu kaduna Rohit ki room da lagli. Sema so kisan da changkhre. Macha singi chana thangna ba sem saba. Rohit ki room gi thong hangduna Raidian ga Suresh ka do changlaklami. Aduga thongnau maya da thariba achawa sofa da famlaga masa gi bag do nakanda thami. Rohit sumagi college ki shirt to tholaga comfortable oiba t-shirt amalina lina haireklami. Akhoi mana ke hairke Suresh na kaishu haidada nang han mi punai do kana ga nong mani. Aseng bahar nu ko ngaya ki thokpa akum du khumam. Suresh sordo amuktang sang na hondok laga sofa gi headrest da nga thai. Wai sangi hem sando hai pa sabai khadi pokre ne akhoi da gum la na khalam da. Rohit sumagi famungda makhong yan thadna famlaga khong lok thok na khumi. La na khani maram moide makhong na thongna mi gi funa famdu da arang fam sarubai reason ne. Akhoi na mabu kham dok piru lawaina kaubudi na tedana. Suresh na hoi adubudi chumba ado nongdi nongai dene khadi sokrema. Rohit na Gusanoi party so phanem sokpani akhoi thina furambai. Moi so aseng batan jangai ga lem doini akhoi da revenge tong la baidana. Marak thana Raidian na wado atopa nakal amada puthori. Adongai khone
Ngasaygi haiba yam sabi nupido kayaba chanu haibra kaino haidai adu nupido masakti yai he aidi mana wa ngangbado taba nungai khanjaraga mama bidon chinga puthokine Surasna sakti haude mi khatna famduda managa ozaga sajali chumjumi na ido akoina ge to thachil layamina ma so chafam leitadaba ado sona kan maningi ge to dagi salasu yabado maningi ge to di lapi dudi mamangi ge to di nakpanina ado ani do yengnabada mamangi ge to na khra din na idana Rohit mafi hongba loreduna mamanaba ani to ki manakta changsilei yare adui wai do tokro kusan se kamai tok sabano ma ka mayam henjle Saturday numitade ma ga ga roiba ma yenga toini noiso preparation tawgalo Surasna ado tasena kai maram gino noi ani na su am yeng thinai se college pun basu nate adu boina horubro ma na ingoda tamna etek to bahor punatro tanjana da se amaso makhutta chana thangna ba khara hapa tray asoba ama paiduna reki ramda changlak lami ma changlak paduda makhoi ahumso wari makha samthaba yadaduna tumin leikre Siama sangsilaktuna table aduda chana thangna ba singdo thami aduga maso sofa amada famthare se isa singsak lamlani haidana iman hathuwa to semlapani hawa haktaba chaminaro sak lamba kaubanina makhoi ahumso harau chaminare Maggie futbaga omelet kani makhoi na chari bando sema thawai tani yengche aduga wari saba horaklami chabada phari sumaina like daga pharadi kaya da nungai gadaba Rohit maya da Maggie khara umsai tarambado chapleplaga mama da bisam suksina yenglaklami akhoma sidiba chari thaklingai sida laiki wang tori machi oiru hesem hai tumilayo nangi nawong dunani ne aina haido sagai sida nang dawlo tokba kanamata yaude ikai zabana idea nupi parap thizalo long thokpiragi haisu yadine ho thirage creation se hekloibaga pusilage thida sakta siga Friday namini abethoi sumayam dagi thoraklami college nanaba haiduna auto tongduna ma college fawba lai college yagodaba khara walingai abethoi auto dagi kumhawi aduga lamina kandalaiba dukal amada changduna magi documents khara xerox tawi madu loiraga magi pochai singdo bag tu da hapchili aduga makhongna college fawba lakle yamna sangba lambi dinate minute manga taragi khongchani abethoi na asumna madomta lambi da chatlingai magi nakandagi nupa amana lawwe kewe hereklami asidi ngarangi masam sangwidune abethoi chana nakanda fat onduna yenglui gusana made magi sebok aniga punna makhoi ahumso lambi gi nakan adu chatlami ngasai makai abethoi hanna yengludabana urude gusando abethoi gi mana khajik jangselei sebok aniduna makhoi gi matung oina khajik laptangni inare nangso sigi lambi sida college la poire abethoi enat oibagi maungda sor ama sangna hondoklaga khomi oh ando ngarang sofa jaba amadi nang uhodrene abethoi handakti gusanda hairap yenglami ye thangba mitki mitphama dawaida khamdekpagi dakpham amatai dakpham duna damak takle ngarang makhoi phunakre haiba abethoi khumde mamai amulei thoraktuna tumina chali gusan makha taraklami yam kana funabadi nateda ngarang yam haiba sabanu pada akoina khara tolombai wa khangtane handakso abethoi khumlakte college yawada balambi aduso ngasidi yamna sanglabu he khalima abethoi gi tumina laikhiba matawduda gusando mangak sep tharap abethoi ri yengduna ngakpagi maongda hairaklami masam sangbe nangdi nasak thiba suntena adom di yengba yarini fasana makeup ka style ga tawdi yam thina yengba nungai dawne gusana haiba wado ma thaoina dasinde college student yorabadi khan makhong gam thangduna yamna thuna lai gusan so mana thokpa ama kai no pangang dangangi
Kona thangda Abethoi college gate yorokle Chencha tawna mana gate manungda changkhiba ado Gusan nawi tawna yenghawi College tani Abethoi na gate gi changlakliba ado ubada Hem chanso magi manakta changsilai Aduga Abethoi gi nakan oirap chatuna Makhoi ani punna changminaraklami Hem chan mamai do khamdekpagi dafum khara tare Ka hena soklubadi nate Abethoi na haireklami Pangmalaba haidani nangsu Akhoi gi itung koini indui sarupudi Mi funa batam lamade adamai soklamoidaba Amaromda adunabudi phare Para amatam hobo yare Nathau natana nathau saronu ko matungda de Hemchan thawai nungai tabai maongda Sordo amuktang sangna hondoklami Gusan koi party na Ewan the furokodo Rohit hoisu ienga dumle Rohit hoina nangkan birakani kaina khaluraba nangba Chanu na hipa sarubudadi Moiso khamdok khotok tana tawidudi Chanu na napini dana Andugi khamdok poirangani Ado ayam bende Maisida dakta leidu Asi haiduna masana masagi mamaida khatombi thinjai Abethoi so Hemchan gi mamaida hairap yenglamlaga Mamai amulai thoki Atei sadra singdi kaidawlege Moina nang phubadada Moi mayamnasu tumin yenglaga leinidana Abethoi amuk khanjilurabade Hemchan gi damakta nungaitaba poi Maral sunglai leitana chai jare Matung sigi thodoksa Amuk hana thoktanaba haipayamna sajaluranuko Asumna wari sanaraga laglami Nupagi washroom changphamdada Hemchan lehore Abethoi so makhoi classroom tamna lagle Corridor paringduda Classroom yauraduna manungda hek changlakpaga Rohit phamduna leirambado hana Abethoi na urure Abethoi Thanglama khongthang khajik tapthana thangduna Manungda changlaktuna phamlare Magi bench aduda Classroom anduda makhoi ani kaktani leiriba Waso hainade tumin phamnai Abethoi magi bag ado desk to thami Aduga manungdagi phone da lokthoklaga ngahak asum meli Rohit so khwai maningi bench aduda tumina phamduna leirambadagi kari wakhan khalakbanu khangde Abethoi na famliba maikai domda yenglaklami Abethoi na phone metuna leiriba do maui Wa amata ngangda tumina adum yengima Asumna second kar yenglaba matungda Abethoi so phat maning onduna Rohit lomda yengthori Rohit nadi mabu hanna yengduna leiramba oibana Makhoi ani do phatmi chanaki Thangnaba mikupta Abethoi mamai hut leithori Haifam khangda magi thamoigi mihuldusu makhol thokna dang changlaklami Tasengna magi mihuldo masadagi paithokhigadaba mali Mamit tapna uisinduna sor sangna hondoi Abethoi Makhut aduna so thabak mabada thamlaga Masana masa phathajana bahonai Rohit adamuk munna yengduna lei Abethoi da Magi maong matau singdo amada sithada yengi Chinpha purage matagum Mana adamna yenglingai classroom da Satra satri khara changlakbagi makhol taba aduda Rohit to mamai leithorakre Break ki timing ni Satra satri mayam classroom dagi thongnakre Abethoi ga Chanuga makhut konaduna Classroom dagi thoroklaga canteen lomda laklami Abethoi na haireklami Chano hayeng de akhoi danga udana Saturday nina Akhoi si chena akhoi college ta tamba nupa Masak phajaba kana yawin hangbada loire Magi reply piba ngamtri Nangla agane magam ta wari sanola Chichegi wa tokro nangina kamai tawba Nupa koi tabi adamaina dum leirage hairo As Aingon tang tasle warise Tanjana da Hemchan do para makhoi anigi tungdagi chingkhalaktuna mangda chaplipslei aduga sordo thafet honduna haireklami Ai pahono bompure Napi ani da so chaplepi Chanuna kai pawno haisa Rohit ka Gusan ga sa childhood friend oirame